Jininausingbu Puran Thaba Maitena Taram Nokchari, Ngasigi Wari Asidi Dr. S. Jaishankar. India Kakinatana, Asia, Africa, South America gi voice konjen oiduna West Nogna Nolaga Saibangambasi, India gi Foreign Minister Dr. S. Jaishankar ni haining. Media singna hangla papau aruba wahang kayama sentence wai kharakaktada maya kumhanbangamba Dr. S. Jaishankar ni. Malem gi khwaidagi singba lok singlaiba foreign minister ama oina longnarei tasengna mahaksi India gi yeknaba leibak singna phauba thagatpa kya phongdongnarei Pakistan yai mamangda China na phauba thagatpa kya phongdorkharabani magi yamna maming chakhiba wahi pakhum asi ateinate Europe gi thogdo wathongna malem pumbagi thogdo wathok ohenba malem pumbagi thogdo wathongna Europe gi oidaba yaudaba Europe tuminna leiba tasinadaba asini magi wari khara khaminasi Asengba maming Subramaniam Jaishankar 9 January 1955 ta Delhi da poki Horupadi Tamil Nadu dagi horupani India gi maming yamna satpa civil servant Krishna Swami Subramaniam gi masa oina fangjaki K Subramaniam 1951 gi ISBS gi topper ni Dr. S. Jaishankar gi apokpa mapa K Subramaniam IDSA Institute for Defense Study and Analysis ki Director oirami. Mahak civil servant ama oibedanatna analysis commentator amasung India gi nuclear khulai da no first use gi policy purakiba misik amasuni. Dr. S. Jaishankar nangasi oiriba asigi marumda magi imung manungi khud yamna chauna yauri. Mamagi maming Solosana Subramaniam kawi PhD ni political science ta. Asumna larik lasu haiba imung da polakpana Dr. S. Jaishankar education thawai yauba ama oirami. Masimana punna marini nupa ani amaga masanupi amaga. Magi mayamba S. Vijay Kumar Dr. Manmohan Singh gi makhada Ministry of Mines ki secretary oirami. Mayamba Sanjay Subramaniam na historiani. Mahaki mapa K. Subramaniam na India gi national security semgat pada asoba thodang ama lorami. Asumna mayamama masak naibe India gi miyoi kya mapaga pulami. Jaishankar su makhoi ga wari sanaduna gyaloksing kya ama fangki. Air Force School Delhi da amasung Bangalore Military School da mahitam lai. ST Stephen College da economy da loisilai. Jawaharlal Nehru University da political science da MPhil amasung PhD loisilaki. Mahaki mama su mamang da panjakre political science da PhD loisinki haiduna. JNU da mahitam lingai free thinker haiduna group ama semlami. Hairiba asi political party amataga mari thamlamde. Group asida yauriba singi idea kaya phongtoknabani saukhatnaba lambida. Hairiba group asida India gi finance minister oidibi Nirmala Sitharaman su yaurami. Marksu JNU gi satrani. Akoina khangle Jaishankar gi mahi masingi wakhan ithin pungning thogotpa asi magi imung manungdagi poglei haiba. Isini nausing sina S. Jaishankar gi warini. Larik lai su haiba sing ina khunbe imung dagi loina pokani haiba leiti. Lairebe imung da pokiba phawbe miyoi ke ama masing khangdana laikre. Aduna larik tamliba isa inau singna nakhoi gi kathokpa amasung honabada laikre. Mai paktaba haibududi. India se malemda asoba leiba ama ohennaba honabada. Global power ama ohennaba honabada Dr. S. Jaishankar gi asoba khut ama yauri. JNU da mahi tamba loirga 1977 da the Indian Foreign Service da join tawrami. Amasung magi diplomacy career horami. Asigi matam sahi kun muksida Dr. S. Jaishankar na USSR, Sri Lanka, Hungary, Japan, China da thabak tawrami. Aduga 1979 da USSR da posting tharami. Masina magi ahanbani. Third secretary oina thawpurami. Promotion su phangki second secretary da. 1981 da Delhi da mohale. Aduga USA Policy Planning Division da thabak tawrami. Sahi nipan thabak tawraba matung first secretary da promotion pirami. Sri Lanka da IPKF da thabak tawrami. Indian Peacekeeping Force da. Asigi matung 1990 da Hungary da thabak tawrami. Asigi matung Delhi da amu hale. Headquarter da. Masida Ministry of External Affairs gi director oire. Asigi matung press secretary amuk oire. Indian president gi. Matamadu da Shankar Dayan Sharmana India gi president oire. 1993 dagi 1996 phawba press secretary oina thabak tawrki. Press secretary gi mathokse karino haibada president gi speech iba semba saba amasung media singa unaba singkaya asini.
asigi matung Japan da amuk thare maduda deputy chief of mission oina thabak torami 1996 dagi 2000 phauba asidagi Japan da magi ani suba nupi adu thengnarakibani koyoko hairibasi Jaishankar gi ahanba nupi gi ming Sobha kawi cancer laina na maram oiraga laikhide asigi matung dagi Jaishankar ga koyoko ga thengnaduna luhongduna laminaki 2001 da Atan Bihari Vajpayee ni India gi Prime Minister oiba matamda Dr. S. Jaishankar Czech Republic da Indian Ambassador oina thopurami ahanbani Ambassador oiba 2004 phauba thabak togduna lerami India da mu halae aduga Ministry of External Affairs American Division gi head oilami 2004 dagi 2007 phauba USA da Indian Ambassador oina thabak torami masida India amasung USA gi marta mai pakna civil nuclear agreement da sign tawnarami asida mahangna asoba role ama lorami matamaduda asigi agreement ase India gi di asoba mai pakpa amani maramdi matamaduda USA di NPT haividi non proliferation treaty da mai onsanduna thabak tawba laibangni haibadi nuclear weapons sing malemda santokpa thingba India na 1974 amasung 1998 ta nuclear test anirak mai pakna tawki NPT sign tawnadana policy asigi mayokta Treaty of Non-Proliferation of Nuclear Weapon haibadi nuclear weapon santokpa thingba asigi treaty asigi mayokta Indiana nuclear test tawrubagi USA na India ga pullaga nuclear agreement da sign tawningkhide adubu Jaishankar na kanna honabadagi civil nuclear agreement da sign tawnabada yanaki Dr. S. Jaishankar na tawraga Manmohan Singh ga Japan gi late Prime Minister Shinzo Abe ga khangna hanki matamaduda Shinzo Abe Japan gi Prime Minister oidri Jaishankar Japan da leirakpana Japan gi politics munna khangki Shinzo Abe tungda matam amada Japan gi Prime Minister oirkani haibase Dr. S. Jaishankar na mangjongna na khangki Shinzo Abe ga Manmohan Singh ga naksanaki Manmohan Singh se Shinzo Abe gi di ojani haidibani masi Shinzo Abe na phongdorakibani Prime Minister oiraba matungda 2007 ta Singapore High Commissioner oina Jaishankar thabak tawrami India Singapore Defense ki matangda mari fagadhalami asigi matung China da India gi ambassador oina thopurami 2009 dagi 2013 phauba asida leibak ani gi marakta major development ke ama purakhi asigi China da leiringai matam asida Narendra Modi ga Beijing da unarmi matam maduda Narendra Modi Gujarat ki Chief Minister oiri Modi na Beijing da leiraga matam maduda wa kumaina ngangani China da border issue gi matangda kumaina wari khanagani haibna singba suggestion kaya ama Jaishankar dagi lawrami haidi hojik phawba saurana sahi 30 muk sure thabak tawrli basi atopa laibaki leader singna pamli basi magi negotiate tawba ngambagi skill sing kaya adubuni USA na Narendra Modi USA da lakpa thinki mamangda visa cancel tawki no visa policy magi masi yanaba honabada S. Jaishankar gi asoba khut ama yawi haidi 2014 da Narendra Modi India gi Prime Minister oire matamaduda S. Jaishankar USA da Indian Ambassador oina thabak tawri matamasida USA gi President Barack Obama dagi Modi da phone call ama lai haidi thagat wai phongdokpagi Prime Minister oibada masigi call asigi tungda Jaishankar yauri mana sinbani haidi masi asidagi America na thamnaba no visa policy lokthokre Modi America da satuna Barack Obama ga unarami masi punwa maksi sem sanaba unanaba honabada Jaishankar na tawrami haidi 2015 da Jaishankar thabaktagi pothaba matam yaure asigi sahi asida Indian Republic Day da USA gi President Barack Obama chief guest oina sarugyaki masida su Dr. S. Jaishankar gi asoba khut ama yawi haidi Jaishankar gi di thabak pothaba matam yaure masida Modi gi cabinet meeting ama Kaurami aduga External Affairs Minister oirambi Sushma Swaraj na India gi Foreign Secretary Sujata Singh da kon tawraga nangi thabak tawbagi matam loire haina khangalami 29 January 2015 da S. Jaishankar India gi Foreign Secretary oina hablami Foreign Secretary oina 2015 dagi 2018 adubu matam gi matungin extend tawduna India gi matam khwaidigi sangna thabak tawba Foreign Secretary oiki Foreign Secretary dagi potharaba matung Tata Group na Jaishankar bu Global Corporate Affairs gi President ohininglami maramdi 2017 da Tata Group na USA gi khulai plane saba company Lockheed Martin ga F-16 plane sabagi dillama sign tawnurami
India government Tata ga thabak tawminna haningbagi apamba phongdolami 2018 dagi Jaishankar Tata Group ka thabak tawminare 2019 da Jaishankar Padma Shri Award fanglami 2019 election BJP na amukare yamna ngakpana Dr. S. Jaishankar External Affairs Minister oilami election thengnadana directly appoint to asini isinauksing Dr. S. Jaishankar gi saurakpa wari isinauksing na Prime Minister Modi gi manakta Jaishankar ga Ajit Doval ga National Security Advisor of India makhoi anise toina lepa thengnagani matam saba amada Ajit Doval gi su wari purga laksake asiya ga puran thaba maiteina kainana ba yathangni jari kanglaipak imana yaifare yaifaminarsi